Leibaksigi Oina Neet exam the question leak Oibadagi Maheiroi kaya Punshi Loikhiba MAPA KAYAGI ASHA MANGKHIBA kaya THOKKHRABA MATUNGDA RAHUL GANDHI na MAMANG tha June gi tang 13 RAJASTHAN gi KOTA HAIBA coach half of India HAINA KHANGNARIBA MAPHAMDUDA BJP government asigi ASHOIBASING MIYAMDA KHANGHANNABA HOURAKLIBA NAHASING AMADI MIYAMBU KANNABA HOUDOKHIBA campaign ADUGI MATANGDA MIYAM KHANGHANNABA Bishnupur district ki Oiba Kendra Taruki Oiba Paugi mifam ama Congress Bhavan Nambolda pangthokri Thoramaduda Moirang Kendragi ex-MLA retired IASP Sarachandrana Phongdokhibada BJP Lengangna Paliba Leibakasida Amadi Manipurgi Miyamgi secure tauba ngamlabra Nahasing thabak piba ngamlabra Satra Singh Nahasing the quality education piba ngamlabra employment piba ngamlabra constitution the people right to live community gi safety phongba ngamlabra haiba wahang kaya thorakli lisingani kun the Semba National Education Policy into the pillar khara critical thinking creativity leiba knowledge lehenba kari fibam da leibage Manipur da mapung farabra haiba wahang oiri Handakta Neet exam da India gi naha kaya sikiba Ram Mandir da chanda chori haina ishor da kachaba adugi mahi mangkhiba asi paliba BJP lengak asina lengak soikibadagini Masida naha KAYAGI tungi punsi manghanba mioi KAYAGI tungi punsi da temshingnaba oihalli haiki MPCC ki spokesperson su oriba kumbi kendra ki ex INC candidate Dr. Khangemam Ramesh Phongdokhibada May ahum da tawkhiba exam question leak oi haiduna May 12 da cancel tawkhi handak pangthokiba NEET exam lawriba National Testing Agency HAIBA lisingani 13 BJP government na linkhatkibani NTA linkhatringai mamangda question leak oiba amukta thokide masigi maramdi Congress na palingai educational institutions singda amukta khud thingjan kide BJP government educational institutions singda khud thingjan bana thokibani haiki paugi mifamadu da MPCC gi general secretary su oiriba Kakching Kendra gi ex INC candidate Khatrimayung Kennedy Bishnupur district Congress committee gi president Nur Rahman PCC gi member Thokchom Ithoibi MPCC की लीगल डिपार्टमेंट के कन्वीनर लाइटोंजम ब्रोजेन केंद्र तरु के प्रेसिडेंट सिंह अमदी पार्टी के वर्कर कयासु पाउगी मिफम अतुदा सरुक याखी Recently thokiba NEET examination ki matungda angang kaya ama sigre and another yamna dirty oiba aduga ikoida mayamna ikai ninga oiba the entire nation the ikai ba piba adum ge thodok se Ram Mandir da chanda chori hedna Lairabasingna, Inakunbasingna, Macha NEET examination da Thajabasingna, all walks of life ki praja, Punamangna Makoina, Ishorbu Thajare Kanda, Mandir the Selakanda, Kachaba Magi, Mana Kudol Pijaba Mana Dan Tojabado, Madu Mangiva Sheshi Hura Laga Lady Porse. And in that case, I couldn't Kalivasi. I say NEET examination, the Lady Bab, Moina Note Tobutoma Karisukande, Paisa Huran Besukarisu Moral Haiba. Ashigumba area se morality I report se makoi karim ta kande aikoi di power hungry people se koi towning bada tawni haibadune so therefore aikoi ngasi narol sing se kandabya dia duna aikoi ge nupi sing na thola kanda direct laisu hairabam amitta moina afaba kari wahen gadage aikoi ta tawri bisdi lale right to lives aikoi se challenge tawre aikoi ge security manghan khare manipur mang batare democracy loi batare haibage Fulok pasida karigino makoida apan bapiga doriba ot neba togeda ba tiar gas caption be yabra aduna si porse hairi ba por atay na ten netaji garna he mise tolo o nariba kansi madugi damakta ikoina harol darkar lay aduna harol singse critical thinking person aduga ai se lebak ki damakta hinge lebak ki damakta karimba khara torunge haiba adu mami singdo education gi asengba kanaba do pi bangam dragadi megi tang ahum da togiba exam adu megi tang 9 da question leak oya haibadagi cancel tokre haribani exam si mamangda togi matamda asigumba question leak oibagi kogi lana atopa pambaisina bagi thoksi thokiba leite adu haribani exam si kogi NTA na National Testing Agency na ek lawpadagi di asigumba question leak oibagi aran mong sinai posi handak megi tang ahum thokiba dina ahan marati han sumanga thokre adu hariba posi NTA si kamai toge hai kanda NTA si 2017 da kogi BJP ki sasan lak matungda linkhalakhiba adugumba kogi
ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯨꯝꯕ ꯑꯩꯈꯣꯏ ꯀꯟꯗꯛ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯅ ꯂꯤꯡꯈꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤ ꯀꯃꯥꯏꯅ ꯐꯪꯁꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯍꯛꯊꯦꯡꯅ ꯊꯦꯡꯅꯖꯔꯨꯕꯅꯤ NTA ꯅ ꯂꯧꯕ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯁꯟ ꯁꯦꯠꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯥꯁꯟ BJP ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ RSS ꯀ ꯃꯔꯤ ꯂꯩꯅꯕ BJP ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯕ ꯑꯗꯨꯒ RSS ꯀ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯕ ꯑꯣꯖꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏꯒ ꯇꯥꯟꯅꯔꯀꯥꯟꯗ ꯀꯣꯏꯁꯟ ꯁꯦꯝꯒꯗꯕ ꯀꯥꯡꯕꯨꯁꯤ ꯍꯦꯛꯇ ꯍꯥꯞꯄꯦ ꯑꯗꯨꯅ NTA ꯗ ꯀꯣꯏꯁꯟ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯀꯦꯖꯨअल ꯑꯣꯏꯅ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯄ ꯄꯣꯠꯇꯨ ꯆꯦꯛꯁꯤꯟꯗꯕꯒꯤ ꯄꯣꯠ ꯑꯃꯁꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯏ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯗ ꯑꯩ ꯆꯍꯤ ꯑꯃꯅꯤ ꯆꯠꯂꯒ ꯑꯩ ꯀꯣꯏꯁꯟ ꯁꯦꯝꯕ ꯌꯥꯎꯖꯔꯤ ꯑꯩꯅ ꯎꯖꯔꯛꯄꯗ ꯑꯩꯅ ꯃꯌꯥꯝ ꯇꯝꯖꯔꯤꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ BJP ꯒ ꯀꯣꯡꯒ꯭ꯔꯦꯁꯀ ꯈꯦꯠꯅꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯉꯩ ꯁꯥꯁꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯦꯅꯤ ꯂꯩꯔꯤꯕ institution college oigera natraga university oigera ideology kitang khenarakpa adugumba college university da hariba bagi paliba BJP sasan jine kuchingji hawpadna maram orakanda masi aina hai panjagriba megi tang ahumda pangthokiba NEET exam megi tang tangda question leak obi yathokriba si madugi asoba maram amane karigino hayakanda education institution ki da ideology kheni habagi masagi kano